Hi guys, ngasi video se koi chalu ge to ne adu gi video ka pakke ado video se mamak ta sum ngai ngai pa matang sa pakke chatu scenery se am na su phajai ai mamang da lotion gan chalu re bako do da kanis ka da kanis ki editor ma inau pa ma do ga to chaka du ne adu da sum chapa ko pe bi sa pakke do da kanis ki ngan gari am su lo re na adu gari du gi sum ai su video gum ma tin te pakke ma ngai ngai te imina se do da kanis su gi over la ai thole hai bane Meng jam nasi. Dua ai ngahan filter ma yok ne ha ba to adu filter to half ba ne ba ko to adu na kitang result kitang phajaba ma le phajade ma'am comment to biramo adu ga sigi filter je gi kano unboxing do ai ma'am hapsara ke meng jam nasi. Ji quality thal le ye. To sale to. AF ne ba ko. To ma ja sing price ji lupa lising ahum bi ba ne. Adu ga offer le ba ga. Lupa lising amaga Jambri offer le ba China le peke se Okay ai yo re X ako Hangkok pa hi tre da oh Duga hauji filter to ne ba ko hauji filter je lupa lising ahum di lupa am ta ba hai tai ko 2999 ne piri se aduga ma se offer da lupa lising amaga kyan chambi muktar ma le ma ko du ne man danis phone to re tho se duga man video makha cha thos hello yora ba
ꯐꯖꯗ꯭ꯔꯣꯗꯤ ꯂꯣꯀꯦꯁꯟ ꯌꯦꯡꯉꯣ ꯑꯩ ꯌꯦꯡꯉꯣꯗꯤꯀꯣ ꯂꯣꯀꯦꯁꯟ ꯌꯦꯡꯉꯝꯅꯤ ꯂꯣꯀꯦꯁꯟ ꯊꯤ ꯐꯖꯩ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯃꯃꯥꯡ ꯂꯥꯛꯄ ꯑꯩ ꯂꯥꯛꯄ ꯁꯤ ꯈꯥꯎꯍꯧꯗꯕꯅꯦꯕ ꯁꯤꯁꯨ ꯈꯥꯎꯍꯧꯗꯦ ꯀꯩꯝ ꯇꯧꯗꯦꯕ ꯁꯤꯁꯦ ꯌꯥꯝ ꯗꯤꯞ ꯑꯣꯏꯅ ꯂꯩꯍꯧꯕꯅꯦꯕꯀꯣ ꯌꯥꯝ ꯊꯤꯅ ꯅꯥꯜꯂꯝꯃꯦ ꯖꯒꯥꯁꯦ ꯀꯨꯏꯔꯦ ꯆꯠꯄ ꯀꯥꯟꯗ 2018ꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯩ ꯆꯠꯄ ꯀꯥꯟꯗ oi ꯀꯥꯏꯗ ꯂꯦꯞꯄꯨꯒꯦ ꯀꯂꯔꯁꯤ ꯆꯦꯠ ꯂꯥꯎꯔꯦ ꯕ꯭ꯂꯦꯛꯁꯤꯗꯤ ꯐꯣꯇꯣ ꯃꯅꯤ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯆꯔꯆꯃꯛꯇꯤ ꯌꯧꯔꯦꯀꯣ ꯆꯔꯆ ꯌꯥꯝ ꯂꯥꯞꯄꯅꯦꯕ ꯆꯠꯄ ꯀꯥꯟꯗ ꯃꯃꯥꯡꯗꯁꯨ ꯑꯩ ꯈꯪꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯆꯠꯄ ꯀꯥꯟꯗꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯣꯛꯑꯅꯤ ꯑꯁꯥꯕꯇꯪ ꯌꯧꯁꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯆꯠꯄꯒꯤ ꯚ꯭ꯌꯨ ꯃꯈꯥꯗ ꯀꯟꯇꯤꯅ꯭ꯌꯨ ꯆꯠꯊꯁꯤ ꯁꯤ ꯊꯝꯒꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯖꯤꯃꯤꯗ ꯀꯥꯞꯍꯜꯂꯛꯀꯦ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯗꯥꯛꯀꯅꯤꯁ ꯀꯥꯞꯀꯦ ꯍꯥꯎ ꯍꯥꯎ ꯅꯃꯣ ꯅꯃꯣ ꯌꯥꯕ꯭ꯔꯥ ꯚ꯭ꯌꯨ ꯐꯖꯕ꯭ꯔꯥ ꯁꯤꯟꯗꯣꯛꯁꯤꯔꯥ ꯁꯣꯝꯗꯃꯣ ꯁꯣꯝꯗ ꯂꯥꯛꯀꯦꯔꯥ ꯌꯥꯏꯌꯦ ꯑꯩ ꯍꯥꯏꯔꯅꯦ ꯁꯤ ꯒꯥꯔꯤ ꯊꯧꯕꯤꯔꯣꯅꯦ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯃꯇꯥꯏ ꯈꯝꯖꯟꯕꯗꯤ ꯃꯇꯥꯏꯗ ꯑꯩꯗꯣ ꯊꯧꯔꯛꯀꯦꯅ ꯅꯝꯃꯛꯀꯦꯔꯥ ꯑꯗꯨꯝ ꯌꯥꯏ ꯁꯣꯝꯗꯤ ꯊꯧꯔꯛꯀꯦ ꯌꯥꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯂꯥꯟꯊꯔꯦ ꯁꯨꯡꯇꯣ ꯇꯥꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯈꯔ ꯁꯥꯡꯊꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯇꯥꯛꯆꯒꯦꯕꯀꯣ ꯁꯣꯝ ꯆꯠꯄꯅ ꯀꯁꯣꯝ ꯈꯨꯜꯂꯦ ꯁꯣꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯑꯇꯣꯞꯄ ꯕ꯭ꯂꯣꯒꯔ ꯃꯌꯥꯝꯁꯨ ꯎꯔꯝꯅꯤꯀꯣ ꯑꯗꯨꯒ ꯂꯝꯕꯤ ꯑꯔꯣꯝ ꯇꯥꯛꯀꯦꯕ ꯁꯣꯝ ꯆꯠꯂꯒ ꯃꯣꯔꯦ ꯇꯥꯕ ꯌꯥꯏꯑꯕꯀꯣ ꯁꯤꯗ ꯆꯠꯂꯒ ꯑꯁꯥꯔꯐꯜ ꯂꯩꯕꯅꯦꯕ ꯑꯁꯥꯔꯐꯜ ꯂꯩꯔꯒ ꯑꯗꯨꯝ ꯃꯣꯔꯦ ꯇꯥꯈꯤꯕ ꯌꯥꯏ ꯍꯥꯏ ꯑꯩꯒꯤ ꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯇꯣꯔꯩꯃꯨꯡ ꯀꯧꯋꯦ ꯃꯥꯅ ꯑꯃꯨꯛ ꯇꯥꯛꯈꯤꯕꯅꯦ